ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯃꯩꯇꯩꯂꯣꯟꯗ ꯐꯣꯡꯕ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦ ꯑꯃꯗꯤ ꯏꯪꯂꯤꯁꯇ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦ ꯗ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯐꯤꯁ ꯑꯣꯏꯔꯤꯕ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯔꯤꯕ ꯑꯣꯐꯤꯁꯇ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕ ꯑꯗꯨꯗ ꯆꯦꯟꯅꯕ ꯂꯨꯞ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯝꯖꯨ ꯑꯃꯗꯤ ꯏꯗꯤꯇꯔꯁ ꯒꯤꯜ ꯃꯅꯤꯄꯨꯔꯅ ꯁꯦꯡꯗꯣꯛꯂꯛꯎ ꯍꯥꯏꯅ ꯄꯨꯡ 94ꯒꯤ ꯃꯇꯝ ꯊꯥꯕ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯞ ꯑꯃꯠꯇꯅ ꯁꯦꯡꯗꯣꯔꯛꯇꯕꯅ ꯄꯥꯎꯆꯦ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯗꯕ ꯃꯔꯝꯅ ꯉꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯤꯗꯤꯌꯥꯒꯤ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯨꯝ ꯊꯕꯛ ꯍꯥꯏꯕꯗꯤ ꯄꯥꯎ ꯐꯣꯡꯕ ꯑꯃꯗꯤ ꯁꯟꯗꯣꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯉꯔꯥꯡ ꯐꯝꯈꯤꯕ ꯑꯝꯖꯨꯒꯤ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯃꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯇ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 12ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 5:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ LB ꯁ꯭ꯇꯤꯜ ꯍꯥꯎꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯌꯨꯝ ꯁꯥꯕꯒꯤ ꯌꯣꯠ ꯑꯃꯗꯤ ꯁꯤꯃꯦꯟꯠ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯊꯣꯡꯒꯥꯜꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯆꯥꯏꯅꯥꯅ ꯁꯥꯕ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ TOMTVꯅ ꯐꯪꯕ ꯄꯥꯎꯗ ꯕꯣꯝ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯄꯪꯊꯥꯞ ꯊꯥꯞꯇꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯌꯨꯛꯇ ꯂꯝꯕꯤ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ BDS ꯇꯤꯝ ꯀꯧꯗꯨꯅ ꯄꯣꯠꯁꯛ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯗꯤꯐ꯭ꯌꯨꯖ ꯇꯧꯈꯤꯕꯅꯤ꯫ ꯄꯣꯄꯨꯂꯔ ꯐ꯭ꯔꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯂꯤꯡꯈꯠꯈꯤꯕ ꯆꯍꯤ 14 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯂꯣꯏꯅꯅ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯉꯔꯥꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯟ ꯁꯂꯥꯃꯠ ꯕꯖꯥꯔꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯐꯣꯔ ꯗ ꯅꯦꯁꯟ ꯋꯤꯠ ꯄꯣꯄꯨꯂꯔ ꯐ꯭ꯔꯟꯠ ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯡꯊꯣꯛꯅꯔꯤꯕ ꯄꯣꯄꯨꯂꯔ ꯐ꯭ꯔꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯅ ꯁꯤꯟꯗꯨꯅ ꯐꯣꯔ ꯗ ꯅꯦꯁꯟ ꯋꯤꯠ ꯄꯣꯄꯨꯂꯔ ꯐ꯭ꯔꯟꯠ ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯕꯗ PFI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ MD ꯔꯐꯤ ꯁꯍꯥꯟ ꯍꯥꯏ PFIꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯉꯥꯛꯅ ꯆꯠꯄ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯍꯛꯁꯤꯡ ꯃꯤꯄꯨꯝ ꯇꯤꯡꯅ ꯐꯪꯍꯟꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯌꯥꯡꯅ ꯆꯠꯄꯗꯨꯅꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯗꯤꯡ ꯆꯦꯔꯥꯄꯨꯔꯗ ꯂꯩꯕ ꯌꯨꯊ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕꯅ ꯁꯤꯜꯂꯒ ꯀ꯭ꯂꯕ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯀꯨꯝꯖꯥ 2020ꯒꯤ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 ꯕꯣꯁꯦꯝ ꯀꯥꯎꯟꯁꯤꯜ ꯑꯃꯁꯨꯡ CBSEꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯊꯧꯔꯝ ꯑꯃ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯁꯥꯟꯅꯕꯨꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯄꯗꯃ ꯁꯤꯔꯤ ꯑꯦꯋꯥꯔꯗꯤ ꯋꯥꯡꯖꯤꯡꯗꯒꯤ ꯁ꯭ꯔꯤꯃꯇꯤ ꯍꯟꯖꯕꯝ ꯔꯥꯙꯦ ꯗꯦꯕꯤꯁꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯑꯦꯋꯥꯔꯗꯤ ꯑꯁꯤꯗ ꯂꯦꯠ ꯁꯣꯔꯣꯈꯥꯏꯕꯝ ꯀꯨꯟꯖꯣ ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯤꯀꯛꯅꯤꯁꯟ ꯃꯣꯃꯦꯟꯇꯣꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯅꯝꯕꯣꯜ ACꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯟꯐꯝꯗ ꯂꯩꯕ ꯁꯤꯟꯊꯥ ꯆꯥꯎꯈꯠ ꯇꯦꯡꯕꯥꯡ ꯂꯨꯞ ꯁꯤꯟꯊꯥꯒꯤ ꯑꯍꯥꯟꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯕꯤꯂꯩꯃ ꯒꯔꯜꯁ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯏꯁꯣꯛꯇ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯉꯔꯥꯡ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯁꯤꯟꯊꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯥꯡꯒꯨꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯔꯦꯄꯝ ꯅꯕꯀꯥꯟꯇ, ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯤꯌꯥꯝ ꯑꯅꯤꯜ ꯀꯨꯃꯥꯔ, ꯇ꯭ꯔꯦꯖꯔꯔ ꯂꯩꯃꯄꯣꯛꯄꯝ ꯏꯅꯥꯈꯨꯟꯕ ꯑꯃꯗꯤ ꯑꯇꯩ ꯊꯧꯃꯤꯁꯤꯡ ꯌꯥꯎꯅ ꯁꯦꯝꯕꯤꯂꯩꯃ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯂꯥꯛꯇꯨꯅ ꯆꯦꯡ ꯕꯦꯒ 5, ꯑꯂꯨ ꯕꯦꯒ 1, ꯃꯣꯔꯣꯛ ꯕꯦꯒ 1, ꯑꯆꯥꯊꯥꯎ ꯕꯣꯛꯁ 2, ꯊꯨꯝ ꯕꯦꯒ 1, ꯍꯋꯥꯏ, ꯇꯤꯜꯍꯧ, ꯆꯅꯝ, ꯑꯆꯥꯄꯣꯠꯁꯤꯡ, ꯇꯨꯠꯄꯦꯁ, ꯑꯉꯥꯡꯁꯤꯡꯅ ꯏꯅꯕ ꯕꯣꯏ ꯀꯣꯂꯣꯝ, ꯄꯣꯠꯂꯝ ꯀꯌꯥ ꯍꯣꯝ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯗ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯊꯧꯕꯥꯜꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯇꯥꯕ ꯂꯝꯕꯤꯒꯤ ꯏꯔꯣꯡ ꯁꯦꯁꯥꯕ ꯃꯄꯥꯗ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤ ꯄꯔꯝ ꯆꯨꯝꯅ ꯁꯨꯒꯗꯕꯅꯤ ꯍꯥꯏꯅ ꯏꯔꯣꯡ ꯁꯦꯁꯥꯕ ꯗꯤꯚꯦꯂꯞꯃꯦꯟꯠ ꯐꯣꯔꯝ ICDF ꯑꯃꯗꯤ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯑꯗꯨ ꯀꯣꯟꯇ꯭ꯔꯦꯛꯇꯔꯒ ꯌꯥꯅꯕ ꯄꯨꯔꯛꯂꯕ ꯇꯨꯡꯗ ꯉꯔꯥꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯑꯣꯜ ꯁꯉꯥꯏ ꯌꯨꯝꯐꯝ ꯀ꯭ꯔꯤꯀꯦꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯐꯥꯔꯁꯠ ꯗꯦ ꯑꯦꯟड ꯅꯥꯏꯠ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯣꯄꯟ ꯇꯦꯅꯤꯁ ꯕꯣꯜ ꯀ꯭ꯔꯤꯀꯦꯠ ꯇꯨꯔꯅꯥꯃꯦꯟꯠ 2019 ꯉꯁꯤ ꯈꯥꯡꯉꯕꯣꯛ ꯃꯣꯏꯔꯥꯡꯄꯜꯂꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯇꯥꯟꯄꯣꯛꯄꯤ ꯑꯥꯏꯗꯦꯜ ꯀ꯭ꯔꯤꯀꯦꯠ ꯀ꯭ꯂꯕ LICCꯅ ꯑꯣꯜ ꯁꯉꯥꯏ ꯌꯨꯝꯐꯝ ꯀ꯭ꯔꯤꯀꯦꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ASCAꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯇꯨꯔꯅꯥꯃꯦꯟꯠ ꯑꯗꯨꯒꯤ ꯋꯤꯅꯔ ꯑꯣꯏꯈꯤ꯫ ꯇꯨꯔꯅꯥꯃꯦꯟꯠ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯦꯟꯖꯣꯔ ꯃꯉꯥꯡ ꯍꯥꯏ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯊꯛ ꯈꯥ ꯉꯥꯛꯅ ꯁꯥꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯁꯥꯟꯅꯔꯣꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯅꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯉꯝꯕ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ COVID-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯂꯦꯞꯂꯨꯔꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ 3 ꯅꯍꯥꯟ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯃꯥ ꯀꯩꯊꯦꯜ 3ꯒꯤ ꯑꯅꯧꯕ ꯃꯤꯡꯊꯣꯜ ꯄꯤꯈ꯭ꯔꯦ꯫ ꯊꯦꯡꯅꯃꯤꯟꯅꯈꯤꯕ ꯑꯋꯥꯕꯁꯤꯡ ꯀꯥꯎꯊꯣꯛꯂꯣꯏꯁꯤ COVID-19ꯒꯤ ꯂꯥꯟꯊꯦꯡꯗ ꯏꯃꯥꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯃꯥ ꯀꯩꯊꯦꯜ 3ꯗ ꯅꯧꯅ ꯄꯤꯈ꯭ꯔꯕ ꯃꯤꯡꯊꯣꯜꯁꯤꯡ ꯑꯗꯨꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯁꯦꯠ ꯅꯝꯕꯔ 1 ꯑꯁꯤꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ,
Anisuba Ima Kaitel set number 2 asana Imoinu Ima Kaitel amade Ahumsuba Ima Kaitel set number 3 asana Pawoibi Ima Kaitel haina mingthol piki.